Lakhipuronline putoksaba November ki tang 3 nongmaijing numit ki Khomjinba Pao tabirase. Ahanbada maroiba Pao. Bangladesh Manipuri Sahitya Sangsad ki 8 suba International Manipuri Literary amasung Cultural Festival Sylhet Jilla Parishad ki hall da pangthokre. Afaba yaifaba samaj ama semnana bahonabada Meitei Chambers of Commerce na chamada chama mateng pangani haina phongdokre. Jiribam amadi Tamenglong Jilla gi marakta tattana thogliba lamgi chai nabasing asi athuba matamda mari lenabasingna waroisin purakna bohona biu haina JDO na appeal tawri amasung mangarak suba Manipur International Textile Expo Manitex haudokre Manipur gi matau tamduna mapandagi machine na saba phi pusilakpa thingnana bathabak lokatkre. Haujik mapungoi ba pau tabirase. Aikhoina aikhoigi imalon nat Sanskriti ngakna bohonagadabani haiba wafam da yumpham oiraga Bangladesh Manipuri Sahitya Sangsad ki 8 suba International Manipuri Literary amasung Cultural Festival November ki tang 3 Sylhet Jilla Parishad Hall da Sangsad ki President AK Saram na mipam mapu oiduna jinglemna pangthokre. Haudokpagi thoromda Sylhet Jilla Parishad ki Chief Executive Officer Sandeep Kumar Singh, Nilima Trust ki Chairman Advocate S.C. Sinha, Manipuri Sahitya Parishad Imphal ki General Secretary Dr. E. Priyabarta, Assistant General Secretary Dr. L. Rameswar, Tripura ki General Secretary Thaudam Dilkumar, Aiba L. Biramangol na chingba miyoy singna sarujaki. Thorom asiga mari lainana Manipur ki saknairaba Aiba Khetri Birda Nilima Sinha Memorial Award 2022 mana lanthokhi. Mana asida lupa lising kun loinana citation ama aduga lengyan pi ama yauri. Thorom asida Bangladesh Manipuri Sahitya Sangsad na phongba mairagi humpu suba chephongi maikhumso hangdokhe. Ngarang November ki tang manga Bhanugas Manipuri Cultural Complex ta pangthokiba thorom amada luangcha abuja manibatra gi ahanba sereng lairik launam langda thuruba lamai chamaga 32 panba sereng lairik asigi maikhum hangdokhe. Thorom asida Bangladesh Manipuri Sahitya Sangsad ki President AK Saram, Bhanugas Branch ki President Virendra Singh, Cultural Complex ki Chairman L. Jayanta, Khetri Bir Dr. E. Priyabarta, Dr. L. Rameswar, L. Biramangol, TH Nilkumar na chingba akhanaba miyoy singna sarugya ki haina Agartala dagi RK Tarunjit na paudam lakli. Society for Meitei Chambers of Commerce Assam gi Tarapur Silchar da leiba mayai loisangda ngarang mipam ama pangthoktuna War on Drugs ki matangda Assam amadi Manipur lengak loinana Kendra Sarkar ki mateng pangani haibagi warep laukhre. Hiram asigi matangda piba video pausel amada Society asigi General Secretary Okram Lakhikantana afaba yaifaba samaj ama semnana bahonabada Meitei Chambers of Commerce ki thomi singna chamada chama mateng pangani haina phongdokre. Mifam asida Society asigi President Khetri Mayim Umananda amasung Working President Bishwajit Sharma su sarujaki. Chahi ke adagi Assam ki Chief Minister amasung Manipur ki Chief Minister amasung Central Government na War on Drugs ki matatta sarkar na tawri thabak sing siga aikhoina su sarugya ni haina aikhoina mayamda object dijari chahi kaya dagi mangna masing se handakti mang danaba society afaba masem na ritama drugs free oi na ritama aikoi su Society for Meitei Chamber of Commerce Assam sina 100% saruk chauna ya ni haina akoi mayam team ki taraf tagi mayam bu public bu object dijari. Jiribam district ka yumthang nariba district singa tainaba lamsingi chayet naba leiringai chairak asida Jiribam district ki Laisabi tholgi manungda leiba Kuki village ama Jangming Thang Singson koba Chief Chairman ni haijaba miyoy asina Tausem subdivision ki khun amagi maming lauraga Tamenglong administration ki manungda leinanaba honabagi pau ama leire masi
Jiribam Praja Amadi JDO-na yaba ngamloi haina Babuparada laiba Jiri Development Organization JDO gi office ta ngarang thangja nimitta pangthokiba paumisinga unaba amada JDO gi president N Sadananda Meiteina wafam singa si paumisingda phongdokibani paumisinga unaba aduda JDO gi finance secretary Mutum Biken Meitei amadi JDO gi member Jurembam Biken Meitei su sarukjaki Mr. Jamithang Singson Koba Sip Natraga Siamen Laisabiton Kuki Village Aidana Masana Nintoni Hajaba Adum Lava Nipa Amana Aikogi Laisabiton the Ladiba Kuki Kun Masa Juji Kuki Kun Masama Lady Base Tamilong District Manung Hanjana Laiba Toksem Subdivision the Laiba Kunamagi Village Sip Kamaraga Adumba Kullado Maming Mana Lairaga Hariba Sabi Thon the Laiba Kuki Village asi Kul Adu Magni Haidana Hajalaga Aikoi Hariba area se Tamilong district Manunda Sananaba Tamilong administration ki Manunda Lainanaba Honabagi Yam Akupa Paoma Aikoina Tajare Hariba Kuki Village se Jirigi boundary Manunda Jirigi area da district Manunda Laijabani Haibasi Ayana Samlana Panjarabada Hariba Kulasi Laisabi Thol gi area da Sindum Machama Wena Mongsong Wena Lerambadagi 1997 amasung 98 ki matam maduda Phaitholomdagi lakpa aikoi Phaithol su matam doida aikoi Jiri Bam district manungda lerambani ana khai Tamilong da khaidokri matamda Phaithol gi khunjaching khara laaga mafam seida hingon masa masa pam masa masa surumbagi lawtang sangwena yum amakhak ani khak lerambadagi Hariba mafam asi makoina amuk thadoga sakhidana jungle loina lamhang umang loina leibadagi adugi matangda aikoi 2011 gi adaida aikoi hojik aikoi ex minister loina leibiriba pabung TS Devendro na revenue minister oibirigai matamda hariba area se pata loina elot tobugi wafam si tosi adugi mahuta aikoi Manipur police ki firing range oina thamasi haidana firing range oina approve to bigraba mafam amani maramaduna hariba mafam asida village ogera khunja ogera organization ogera kana gumba furup kang amatana Jiri Bam district ki apun bugi satamda kaina na ba natraga aikoi atopa district amada tingila na bugi movement amata tawbirakanu madu Jiri Bam ki prajana tawba yaba ngamjarwai aduga tasena mat Hojo Pandiriba Aikoi government aduga Jiri Bam ki administration ki Mari Lainaba department ki Mioi Punamagnasu Masi Kudakta ki Tingbidana Jiri ki apun bugi saktamasi Kaidana Napi Bugaloina Jiri Prajagi Apamba Asi Kambidana Tok Tobira Kani Haruki Tazabasu Jiri Duno Organization Magi Hamzari Nupi Singna Kwangda Amadi Pisa Kolda Sariba Kudei Amadi at the Yonkam gi Pisana Nabalang, Lalon Bagi Tapak Chowna Toriba Singna, Langda Monopoly Toriba Si Kognanaba, Impalgi Kweramban Ima Kaitilgi Matakta, Hangduna Ladiba Asida, Ima Sing Pisabi Singi, Lang Wholesale Pangpam Ohelagani Haina, Chief Minister Nongthomam Birena Haikre, Opama Singarang, Nil Kuthida Leba, Arban Hatta, November Gitang Mangadagi Taramari Pawbacha Tagadaba. Mangarak Suba Manipur International Textile Expo 2022 Manitex Haudokpagi Thoramda Chief Guest Oina Saruk Yakiba Manipur ki CM na phongdokibani Thoramda Pisabi Lising Tara Manga Chambriga Nipumapan Namadi Boardman Tarada DBT ki Kutangda Selgi Tengwang Pikre CM na Makha Taraduna Manipur ki Nupi Singna Yongkham Amadi Khwangda Kudai Matek Amadi Atei Mamangai Dagi Nupi Singna Sajaba Pi Singasi Mapan ki company Kharana Matau Tamduna Kudai Amadi Fi Kaya Saraga Thazilakpa Si Thingnanaba Laingak na Honare Haike Manitex Saudokpagi Thoramda Textile Commerce Amasung Industry Minister Nemcha Kipgen Power Mantri Thongam Bishwajit Manipur Handloom and Handicraft Corporation ki Chairman Khomban Dabam Ibomcha
Minister L Susindro Maitei amadi atay lenga ki makok thongbasing official sing amadi pisabi sing kaya sarukjaki lang music businessman kharana monopoly sanabadong tawriba lawning mamal da lawr kana kagi pisabi sing da mantang na hangal liba sugum ba koi masi control tong nobe da ka koi sik ima market ki sagali ba doida koi wholesale ma handor bane koi sik madai da lang sing si wholesale ji hanga kan da lang sing si isa sing da khong na phangan na ba aduga aikoi gi handle bane hari crafts ki yum da sajari ba aikoi gi yam traditional aikoi gi ipa ipu aktak ki sanar ga la ba maski poche mapan da gi ahong ba machine na sarga aikoi gi si malal laga masuri samana ba mong samana ba but aikoi gi khudna sabagi aikoi gi laikai da sabagi madugi taste madugi value ru handar ko dong to pot kara la podagi koi marketing bazar na riba business kangu sing da koi khangan gare hai riba aikoi gi laikai da puthoi ba khudai phane inafi samna harabada hai riba yamna aikoi gi common roiba ko gi traditional roiba poside noi gi mapan gi fina in the machine gi pina replace to boy aroi madugum gi business ko chang boy aroi imagine ta wadabni ha dina dum soi mayam na khangan garani aroi bada maroi bapau amukhanna Bangladesh Manipuri Sahitya Sangsad ki taret suba International Manipuri Literary amasung Cultural Festival Silhet Jila Parisad ki hall da pangthokre Afaba yaipaba samasama semnana bohonabada Meiteis Chambers of Commerce na chamada chama mateng pangani haina phongdokre Jiriba mamadi Tamenglong jila gi marakta tatana thogliba lamgi chai nabasing asi athuba matamda mari lenabasingna waroisin purakna bohona biu haina JDO na apil tawri amasung mangarak suba Manipur International Textile Expo Manitex haudokre Manipur gi matau tamduna mapandagi machine na saba phi pusilakpa thingnana ba thabak lokotkre Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asidaloi jare